ngasi malem sen bathungna Easter Sunday ge thoram dharma gi chatnabi amasung laining laishol ga loinana pak sanna pangthoknari thoram asi Jesus Christ na sikraba matung amuk hinglakpabu ningsingduna pangthokpani Easter Sunday ge thoram asi ngasi Manipur dasu Christian lining chetpasingna ayuk anganbadagi hongna church sing de chatuna lining laishol gi oiba thoram kaya pangthoknari Imphal gi chingmerong da leiba Don Bosco Church tasu miyamna ayuk anganbadagi hongna church ta laktuna Lord Jesus ki mafam da laishol gi oiba thoram sing pangthokli Malem sen bathungna pangthokna riba Easter Sunday gi thoram None district tasu district asida leiba Christian lining chetpa furup singna pak sanna pangthoknari thoram asigi manung chana Christian lining chetpa singna ayuk anganba matamdagi hoduna lining asiga mari leinaba laishol gi thoram sing church singda pangthoknari Luang Sangbam Chingo Lekai Dalaiba United Baptist Church tasu Easter Sunday gi thoram harau tayam na pangthokhi Christian lining chetpa chingmi amasung Tamis sing na punna Easter Sunday gi thoram pangthokmina duna aikhoi amattani haiba utuna nungsinaba amadi santi gi pausel pinakhi Jesus Christ na tambiram basing Easter gi pausel miyam da piba thogdo adu ngasi gi mirol da khanghanaba Drama utpa gospel isai sakpa yauna tongan ba Esther gi thoram sing pangthokpana mapung oiba thoram sing oikhi Christian lining chetru sing na ngasi malem sin bathungna pangthok leba Esther Sunday na lakpada leiba asigi president Draupadi Murmu na leibak miyam da efa pausel pirakli Mahaki pausel da Jesus Christ na sirubadagi hingat kiba numit asina lakpada anoba wakhalol anoba manglan ga loinana nungsinaba chawkhatpa puraktuna Lord Jesus na takpiramba tambiramba minungsi thauzal amadi ngakpi haibasing adubu aikoina tung innanaba honasi haiki Nakalamuramda numit asina lakpada Prime Minister Narendra Modi Congress President Mallikarjun Kharge yauna atopa leiba asigi makok thongbu luchingba kaya nasu yaifa pausel pirakli Christian lining chetwa singna yamna maruoina amadi matam kaya gi mamangdagi pangthoknariba thoram Esther na lakpada Manipur gi hanagi Chief Minister Nongthombam Birena state sigi miyamda mapungoina Christian lining chetwa singda yaifa pausel pirakli Social media da thagatpa post amada Birena Esther asi anoba wakhalol amadi anoba asa gi thoram amani thoram asida aikhoida thajabagi sakti minungsigi pangal adu amuk nauhaunana ningsinghali Esther gi senglaba thoram asina lamdam asida santi hanjilakpa amadi pukchel sengba amasung nungsibaga loinana miyoiba jati gi seba tawbagi ithil piba oirasano hairakli